Masidi weather yamna mayak shenge aduna alori bima je mapanda puthokna basem sari aisu university class laiba aduna ngak leraga chatlani maji caretaker du ngairi anti du ngairi du ngasi jama so do government ime do pungai ma theng ni hare ima sing ngairi stage breakfast up su loi ha jahi chama su dore ima se ado chayo lamada anira puthok pi bane Hacang saja sum tong na bakara mapanda satok sasin torga wakal hene nuai jana bai wheelchair da puthok di ba aduga lampak ko yumana ki park sida yorkanda mung hak jalan ba magi sai shu si ka torba walker si torba ka ngau sajen ton adamai tok aduna tragna yumda oragachu nongjung taragadi weather fatragadi yumda dum sajek ta hole anti duna ana koi sajera ta hole sina imagi kani sani lemana na awat kramina na loisalaga thambira khong hamba kopa ju sidisda dum tawbne mag da hello na diaper sinai achoba diaper khong hamding ko chen ba ma tawbda sing to line na ba ini la in ala ini la ini sina chayo lamada anira putopi ba ta senabi bane ado yam fabamna Taiwan lengang na khogi ahal laman ko senior citizen sing ase moi nithi jana nungai na phajana thamna bidamakta lengak na sel kai thu e masi komintang na palingi matam dagi hana semlam na bachana pathap sing ni adu induna dum chatpa aduna sidai khogi ima senabagi khoi inela ije mogi khusuman pirine ba pungja yenga ado akwai je pung ama makai pung ahum chayolamada ado sigi kusuman je akwai lengak na piba ado saruk khara mana khoina piba admai tor punjel laga piba ni au mama lai ơi thiên气好好哎天气很好asidi hawan nukhir phai habani da hawan nukhir phabani na mapan da chathoga puthopi ba ima se je ine sina loina sena de moji yamna hairabani yam experience lairaba ine sini moji smaina ahalla manje moina loina sena ga laiba aduna karimata koina wakal waningai leke yamna haina toba sajel toba kopa degi brain exercise ka loi khangyam khogi alaman je senana ba moi chauna keno leye khogi moigi kare haitare khogi private company aduda akhoina sel khara puthokpa dei lengak na sel khara puthok Taiwan lang ana khara puthokpa khoina khara puthokpa torba asmaina senabi bagi paisa ji pi the moi ju thabak phangba adage imung manungda ju ahalsing ju loi kana bako Taiwan lang na to ji smai to na koi na dage dum tor abni da smana sigi system si laibni na yam pai ahalaman sing ji yam nungai na thambi hai tare ko aduna sigi welfare system ji yamna mateng oye imung kayada masi hai dina su akoi imung manunggi macha pa su sing mamau singna ti jana nungsina thambidragadi madugi kana ba su kam de tiamna ai thamjage
Maramdi ahalsingsiga matam sangna loinaribdi ahing nungtil chupa loinaridi macha mamau masusingsina magi khujinje fungus kaba adugi hidang hapibane farurabane amo hawrae deja chaning leimina sudoga sida loina chupchallaga si thamise si imagi chak chaba kopada sinnanabane na ayamba matamda chaning leimina senabani da imade tabak pagtoga senarin imagi dinner sem sabal loira kenone kamen sinbane alu ne ama de broccoli ama adagi omelette ama adagi gobi ne de chak mayam na chaning lema udi habido chaning lema ni mana ima chak jare da妈妈吃饭哦，妈妈吃饭哦，来， mama che 爸， chaning leimina hujikta iru zabida ngai dinne 啊，吃饭啦，苦， khong hamjan ba diaper da do 太苦了， loi sing thok piraga 啊，吃饭，吃饭， ima chak pijaga doin 好香哦， ahan oije ko moina haugatpa matamda na haugatpa matamda khutta chingka pibase khut chokpa yaura e baduna yarige dina khut yesna segraksida kokki na kokta ngakta natraga segrakta hambiraga ade khut amana khut oina jina oina gi yet thangba imagi khuchira support tobiba adumaina haugatpiraga di hen 这 line 样 to 它不会不舒服呢，这样不舒服哦。妈妈来吃西西。 oh no just let mama eat there na fine 啊， just let mama eat there mana chawkri da phamalaga pizza ba pamba ado aina harina hauda amuk phamda mo hauga anda adigi ima da yamna bera kai ba hauga hauda jo moina ni do khu do moiji pangan kandam mina ba duna ai dis mana phamala dem pizza sine hen line to nice man. you should put down the cloth like this nicely. Oh. See, this is what I do. Check out. Tutti. The jacket is taman like this. And then easy. Mama was pushing down. Mama, ha? Mama, ha? Act up, come and chow, have